ngasi numida waram phongkhiba tungan Manipuri siphongsingdagi maruoibi ipausing myamna thamji ahanbada Kanglaipak Maira News tagi lakhosaraga leikhidre BD personal premanandagi imungda MLA Joy Kisan lupa lakh amagi mating pikre war on drug lan thengbada security personal amana asiana yorokpada angama mating pangani Joy Kisan Seminist NBN gi war on drug ki program asi sawali Masibulan thengnabada kanagum security personal amana asiana yorokpada angama mating pangani haina thangmaiban kendra gi MLA khumoksam Joy Kisan phongdokre Wapam Singasi, Tobal Okram the label Leikhidre BD personal Ningombam, Premananding Im Manung the Lupa Lak Amagi Mating Pang, we conks Magamari Lena, Fundokibani, Manhai, Manipur Minister and Beden war on Draki program Amo in a Poppy Yan Misapada, BD personal and Premanandana, Mapam Kangana Monkey Vasi Manipur Mian Nunang Bapongani, Ruinana, Ishamak Suka Hina Nunang Bapawi. Handak sa kibanumi nigi assembly mi pamdasu calling attention motion pukhatkitawani adubo thawal kendra gi MLA Suja Kumar na pukhatkani haina tawbadigi ehangna atopo oina pukhatkibani mahakna hai Premananda asibaksang oina phangba siga thana numit nini humni suri mak sina phangkiba sida Manipur miyam yamna thamoi kaiduna awaba phawgadra haina khankibani adubo hawjuk phawba tumin leibutanu tawi Manipur gi Chief Minister and Beren asobu thawdang loduna sangsilipu war on draki program singa sisawali Sagole haina lauthukiba group singdu karaide sakhrabage CM gi war on drug program asida lanmi ama oina salaga drug lalunba sing poppy pambi thaba sing tharamba poppy pambi yanda tasakhiba mi ama shiraga tumina laithuladi support tawi haidibisi kadaitano Manipur asa oso bulup mayam lai mayai kabni sagi mayukta khongjang sangsin bulup kyasulai adu bohandaki Poppy yan masatpada BD personal ama sikhibagi thawdo asida maming tagi oina condemn khak tawbana tana akan makhongjang sangsinba honabadi thoina kengnade masigi phibam sida mataukramna war on dra khongjang mai pakadoribasi draki mayukta Premanandana kathokhiba thawdang asi Manipur miyamna yamni yangna lawbudi langani leba asigi tungi hagolagliba mi role bu kananaba mayai kabni sagi mayukta lanthingnaduna Pikliba masani hunduklam duna thawaina ponta pikhiba Premananda bu lebak miyamna iyang yangna lawbudi langani bangna hai Chief Minister N Biren gi war on draki program asi sogoli masibu lanthengna bada kanaguma security personal ama asi ana yorok matamna mak meki digi angama mateng pangani Manipur miyam karamba phibam da leiribagi haibisi khangsi Manipur drug larun bisingna sayom saduna leiri Masi aikoina thingma ngamdi haibisi ngasi ngarang na khangi maramsna Manipur miyamna drug lalun busingbu maithiba pinaba mandi lanthingna na bahonadi haiba takpana haningi Premanandana mayai kabani sagi mayokta punsi pikhamna khiba dain harness ta maki loina bida thaba ama piragani haibadu yaragadra masi isamjama misi amani haina lawningde Premanandana thawai thakibasi ireibaki damakta tungi Mipurel kananabagi thawai thakibani haina lawduna maki mafam lebak miyamna yamna sauna ikai khumna phamthu I haikenesu pawsna makhatana phungdorakli amaromdanamo Tripura the election duty sakhiba taruksubu Manipur Riffles ki personal ama BP stroke tawduna leikhidre tha asigi taraga tarukta pangthokadoriba Tripura gi general election duty sakhiba taruksubu Manipur Riffles MR gi sipoema BP stroke tawbadagi ngarang numidang pung amaga minute nifuga mangarom taba matana leikhidre hari leikhidre sipoedugi mamingdi kasar Pamringam say kuntragatruk apokpa kasar Benjamin Kawi Urkhul district ki litan Saraikong village tagini maki rifleman number na 1710137 ni mak ngarang numidang nongai matung pung amaga makhairom tarakpada khangawdana BP stroke tawrakpadagi laikanaba ngamdana nongai matung pung amaga minute nifuga mangarom ta satpa matamda laikidabana hairi pauksisna phongmu paugi matung inadi Tripura gi election asida Duty tauruna pa Manipur gi apun security personal satre kataruk satpagi manungna taruk suba MR gi assistant commander C ko gi commander L kunjakesor sarmana lusingba personal marfu ko taruk na saba team na laikhidraba kasar pamringambu saruyaki timasi Tripura gi Unako district laiba Danbilas Higher Secondary School laibne ngranumidang miyamna tumna hipnaraba matungna mafam adumakta ikhang khawdana mak BP stroke torapan hari Nakalamaromda Mahana Leikhidabada Taruksuba MR gi Assistant Commander C Koi Commander Air Kunjakishore Sharmana Lusingba Taruksuba MR gi Sipoisingna Tripura gi Unakoti District Laiba Danbilas Higher Secondary School nga siayu pung tare lom tabada minute anirom tumina leptuna ikai kumna botkre
loinana leikhidre thawai na mapugi leikol ing sikna leiruna ba madi imung manungna thengna horiba awab su team machine sar yari hairi asi baksa ngasi post mortem tawbo loikre hayeng ifal puraklagani hairi ani su pausina makhatana phungdorakli atopa paw madana tungan mafamdagi sakangdabasingna tata truck driver ama amadi non local sinmi hum kidnap tawkre cement puba tata truck driver kidnap tawkraba matungda langthoktuna thamlamba cement yaw tata truck police na recover tabungam khiba tungan wa kidnap ki thawdo wani da truck driver ama amadi non local ahum masak khangdabasingna nongmai sindul faaduna pukhibadigi hawjuk pawba thingmangamdana leiri hadi press na thajaba yaba mafamdagi phangma pawgi matungnadi thasigi marigi ayuk pung taruka minute kulom taba matamna none district ki manung sanba imphal jiri lambi paringi irang thong amasu none bazar gi marak driver ka kona na cement yaw bata truck ama khulai pai ba sakhangdaba mioi khrana numai sindu na kidnap tawkre hadi sakhangdaba singna driver ga loina na kidnap tawkhra bata ta truck adugi registration number na ML 018796 ni tata truck adugi driver gi mamingna Laimim Romeo Sharma kawi moirang angka lawai dekini Zeribamgi usa tholgi simen hablagi impal tamna lakpada irang thongamas none bazar gi marakta thawdo thokibani adobo kidnap tawkiba simen than yaw gari edu police ki kangbu na thiba hum ki thabak sathabada ngasi ayuk pung mapalom taba matamda khongsang gi railway station yawgada kilometer tarulom walinge da leiba tawbam haina khangnaba railway construction site amagi manakta phangla hedi adubu gari edu yakiba cement bag sa humfu aduma gyaram kheduga gari gi driver di phangmangamdri makatana police ki kangbuna akoi mafam sing thibu hum gi thabak sa thagi nungthil pung mari taba power tata truck adu gi driver adu di phangdri hari atopa thawdo amadana thasi gi mari gi numidang pung taruklom taba matamda masakhangda bukhulai pai bisuna Reliance Jio gi tower yungmi gi thabak subana local worker ohum gari gi kona na fadana pukra hari Police tagi phongma pawgi matu inadi kidnap tawduna pukhrabna local ahumadu Kangpopi district ki manung sanma nongpok kaithel manbi police station konba bungte sirugi tangbui village tagi fadan pukhimani thawdo aduga mari leinana thasi ki mari gi numidang pung taraga mathui makhairom taba matamda Reliance Jio Tower paidiba Sapire Solution Private Limited ki project ki head oiriba Sumil Rena nongpok kaithel manbi PS to woka chiro lama fishing kraidi Bokat Chirola do the second of a singna, Padana Pukraba Sinmi Humadugi Maming, Marinal Setia Apokpa, Deepak Setia, Prakas Gogoya Apokpa, Golop Gogoya Madi, Sabib Samas Kawihari, Makoyo Huma Asamgi, Zorhat District, Namru Pai, Gaung the Guinness Hadi, Taudo Dugo Mari Lena Nongpok, Katil Manbi, PS, the case Malokat Pagaloon and a Tibu Humbitabak Satabada, second the Bissing the Pukibizio Company, Bolero car registration number AS01M 4495 Naranung Til, Pung Marirum Tabamatamda, Dolang Sirudi Recover Topamcre, Makatana Tihumagitabak Satari, Amarumdana, Koa Kaitel State Bank of India gi ATM but Miyamana Fakai na Bukotnaramle. Ngasi nungalam dai pung anirom tabad Imphal West District ki manung sanba Kwa Kaitel Bazar hang State Bank of India ki ATM but ama masak luat pamiyo mana fakai dana share lok thokna bhot naram lahari thaudo sigi matang na police ki phangwa pawgi matung ina dinga si nungalam dai pung anirom taba Kwa Kaitel Bazar hang ba SBI ki ATM but manakta jogging arang ba slitpa mamai da marks panama singnane ho eba mong lep tun leram de police ATM but manung da sang dun yenki Maduda ATM board du fakai ba horambi kudam sing u hangki khudakta police na miye du lep na ba khangan bada mahang na thorak cycle amada tidim lambi rom na thauduna senki police na nupa du tana bada mahang na thorak pa cycle du hunduk lam laga ko kaitel thanau zum laikhai gi yumlak ta faw du na senki badagi phaba phangudre mahang na thorak pa cycle du di police na recover tawre hadi ATM board du da pan CCTV camera ki footage ki matu ni na du ATM board du da sang laga thugai bi ki thabak satharaga paisa lak thona bo hanaki adu bu mai pak pa ngam ki tabagi saktam sing du mek sing na khang ngam khia di na pawsina sum khatari atopa paw mandana February tang 10 dagi harau kumai pangthok pa thing ma thamkhre class 10 amadi class 12 ki examination loidriba phaw harau kumai pangthok pada thing ma thamle haina Manipur gi mahiroi lup taru amadi all Manipur students guardians organization AMSGO na thadorakpa sirol man hairi mairoi lup taru asigi president sina khuyek pi na thadorakpa sirol sin hai
CBSE Bosem amadi Kosim na lawduna pangthokadoriba class 10 amadi 12 ki examination thagadaba mahiruising yenglaga hairiba examination sing asina loidriba phawbo open ground natragana public place ta pangthokpa thabal isai DJ film kapna sing haro komai thoram sing lagliba thas ki taradi ke thing thamle khunai sigi mahiruising gidamak lokholiba khongthang asida lebak miyamna sumateng pangbina ba apul storokli Sirolsin hai yauksang manung numit mangani amadi sairauba numit asidadi thabal amadi isai nongmai pangthokpada thingma leiti adumenama numidang pung tara phawgi manungda loisinbina bahaibaga loinana yariba makai ahubu makhol sejanadana basairakli athingba sing thugai duna pamnaba thawtok sing thoktana bidamak leibak myam amadi mari leinaba singna puna thawdang lawmin si haina upload tawbaga loinana lainga ki meki digis examination loidriba phawba harau kumai thabal na singbaga permit pidana basu hairakli Atop Paumana, Mathomas a Kangdab Ozasing Exceloviu, Masagi Mathomas a Kangdab Ozasing Exceloviu, and a Kanglai Park Minority Welfare's Organization KMW of Manipur Sirolaman Heidi, Loop a Sigi Publicity Secretary in Kuyak Pidun Tadrop Sirols in High, Nasigilegana, Apa Mailoisan Kas Haduna Miam Kushinaravasu, Madugi Kanaba Kangdabana, Oza Karana Utonga Hova the Ishing Havatale. However, February Marie to organize and a Siki Thomason upon Gisaktam Kaibiaroi, Tungi Yumbiril Kanchiava Pandam Kaksing District Leva, Langmaidong Higher Secondary School Gipibam Yingsilogo on top of Pibam the Lamki, School Sigozayamana, Matamsana, Laklam Kitty, Matamsana class Horamdi, Maduna Maramoiduna, Mahiro sing Mapana Pula Punsinduna, Oza Laktavigi, sounding Bama the Kanasai Nabigi Taudoxing talk with Tingraki. Ayamba matamda Oza sing mai sangda lakta bamadi class tang 9 tawdobana hauzik pangthokadariba bosimna loba class 10 gi exam thagadariba mahiru sing saung awaba mayon hali maram sina hauzik phawba ayamba subject ki syllabus cover tawidri haina mahiru sing na pawdamaki syllabus cover tawdaba sina mahiru sing matawkram na exam asi mai pakadariba no haibi gi samamna ba pokhale amasum thawong asi mahiru sing namthaba madi usitabani haina lawdaba ngamroi Fajakrabang Sigi, Langaki, order in the Bawazasing Kudakamatic Savex Lokapu, Natrabdi Langaki Pandam, Amadi, Miamna Langak Tamli Batazaba, Manglakani Highness Lupasina Lodabangamrai, Asigum Ozasing Makatana Tamzilabadi, Mahiluising as no monatragan no more disoidana, Mutkrakani Habigimi Piba Pokle Hidensu, Paushna Palakli Amarumdana, Langaki officials in Kunzasing the Tinglore. Lambi Park Toknaba Mari Lainana, Mark Langaki official singna, eviction drive Satanaba Sangshilu, Kunjasing the thing with the sound on Kanakari. Taudo si Lambi Park Topaga Mari Lainana Langana Kangbupi District Manungsan Ba Kangsu Makom Bilis, Tangasi eviction Sangshilu, Matan Mapamadu Kunjasinga, Munabi Taudo to Kipanari. Eviction drive Lakan Habigi Pau Mongzong Nana Pangmadagi, Mapamadugi Kunjasin Langaki official singer the police ki Kangbu Sang Yarohana, Tingmadi Munabi Taudo to Kibini, Tung Kulgining Tau Yawn official singer Wari Sanaraba Matunda, Yashinaba Pura Cradi. Makasa Tarapo and Manaba Poxi di Lokosarakana, Yamnamak Tamway so Amazu Kaining Oeva, Mapalam to Pongtang Mamdang si update of Zamgate. Turkey duga Syria tumingaida akan mayo harak pada mayo lising amaga saumen secret adugi matik thamoi soknang riba pawma soidi Syria ki government lengak libe area manungna magnitude 7.8 yon akan mayo habada yamdrabda mayo lising amaga saum sire yo adu kha thangba Turkey epicenter oiki haina health minister gi pawpaladu news agency sing thadorok pawda haidi Turkey is malemgi khwaidigi yamna amadi Kana Yua Hagan Bazuni Haina Kangavani, Masining Tokaban Vita, Yua Habatuda, Aleppo, Latakia, Hama Aduga, Turtus province Mui Satruka Contracamapan as open and Kia to listening among the Shikan ministry, Wapong World High, Yua Syriagi local time Ayukung Marigamini Tragatreta, kilometer 17.0 Luba, Mapam the Horakibani Haina, US agency High. Yohaki Bamatung minute Taragam Halaga, magnitude 6.7 Yona Yohaki, Yohabatu Lamdam Duda, Century Amarungi Manungsida, Quadi Kanba Amata, Ashina to one to me, Turkey's President RT, Erdogan, Yohabatu Solava, citizens in the market Hamogi Pausel, people to Toki, Katanga Turkey Gazawa. City Shindigi buildings sing take Kaibamadi, Yumluana Bashiria Yauna, Yohaba to the Sauna Mangtakale, Muelising Kialepam Lehendre, Sahitararom, Hingsagi, Awaba Mayum Nerakli Beni Hainisu, Paushin Makatana Sufundrakli.
Maka satharak po ina mayam na tentak ni headlines o ina tamayam na thamjage kaksing de su khongjang sangsinkhre. All India Congress Committee ki miyang makara kaksing District Congress Committee na Handicap's Research ki mayek siyang pagdum Chief Justice of Supreme Court na talaga Joint Parliamentary Committee na kup na thijilaga puthok pikadabani amasum Parliament ki mifam de hena khumang saukshin ba thijinbagi thabak Life Insurance Corporation, State Bank of India amasum atai bank singi khanna tawduna laibak thiraba investor singbu kanana ba thawrang yatpigadabani haina kaksing da leiba LIC ki office manowokat khongjang sangsing khaidi amaramdana Manipur ki yelhomi indigenous natabana ST talakpa yaba ngamloi KKL India ki context ST piribasi Adibas yelhomi indigenous singdadi samna hairabada Ondas of MP Colvales of Odisha Mundes of Jharkhand asina singba hairibasing sini India da sahi lising ahumga sangwa hena lairaklaba Aryan Hindu singasi ST oidi maramdi makoi singasi dagi sahi lising ahumga sangwa mamangda Central Asia German lomdagi nomadic hardais haidana yaw sienba oina Afghanistan gi Mountain Hill Range Khyber Pass lalaga laktuna present Pakistan ki Punjab and Sindh province ihana na khulta ki madudagi split roktuna Bengal faw yoshilaki maramasina migrant peoples in India ki context is the webiadi hana laijaramba Adibasi yelhomi indigenous singna is the wedi adu yelhomi Adibasi haibasiga citizenship haibasiga yamna khenai maramdi yelhomi Adibasi haibasidi hana digi laijaraglaba haibadi Manipur gi context yeng taragasu all stone is Paleolithics period haibadi ngasidagina sahi lising kuntra or nifu BC mamang digi hauna miyoibana khul thulaktringai ki hauna laijaraglaba aduga haujingna salai tare 7 clan oina lairaba Kanglup sing adudi Kom, Koireng, Koirau, Kharam, Koibu, Langti, Moyon, Monsang, Anal, Punal, Maring, Siru, Sothe, Tarau, Purum, Mau, Maram, Pumai, Thangal, Kapul, Tangkhul, Mitai, Amadi, Namphox, Makoi sing sikaktani, Atay Nungpok, Haram, Eastern Migrant, Nungsub Haram, Western Migrant, Ngaktani Makoi sing si Constitutions of India ki matungina Citizenship of India ni habidi yai adubu Manipur gi context yelhomi indigenous people ni habidi adi pangal singasi baige sandra gi matamda English singa masama panyang hegatre matungda mitai ningol khara lawduna khultawa hokrabasu ayamanadi World War mamang amadi matungna lakhibna yamani world gi oina satnabida mapagi line da paternal line satkani mama gi line maternal line is for example kanaguma mitai nupa amana Aryan Hindu nupi ama lawraga pokpa masado mitai misani haigani adugumba anagumna mitai nupi amana Aryan Hindu nupa amada mayum palaga polakpa masado Aryan Hindu masani haigani hanisu paushna makatana spungturakli makasa tarak poina paunil khul pauksi dikito paukrana Adani Group ta LIC amadi SBI yamlo senpam singnamduna invest holi haibigi matangda MPCC na ngasi wakat khongsa chakre Malem gi paisa pai besing gi manung salak liba Adani gi matang na US based over hidden brakna research to with Adani Group ta LIC amadi SBI gi yamlo senpam singnam dun invest holi have work from ngasi gi matang da MPCC na ngasi wakat khongsa chapagloina na pian da phungtokre Kuyatung da laiba LIC office mamang da CLP gi lusing musu wadi bahana gi Minister Okram Ibobina India gi miyoi kya gi yamlaba senpam namduna Adani Group ta invest to hon ba haibisi aran thokshilni masigi matang da Adani Group ki lakliba senpam singna si niyam sumna laklibra haiba khangtong na ba Justice of India na lusing mu committee amana natragana Joint Parliamentary Committee amana thigat hangadabani haina su demand tawki Atopa Paumadan High Court of Manipur Gizas on Justice Aribam Gonesho Sharmangasi was lokre. High Court of Manipur Gizas on Hablakraba Justice Aribam Gonesho Sharmangasi High Court of Manipur Senior Most Judge MD Muraridana was lokre. Mantiripukida Livo High Court of Manipur Court number 1 Pangtoki was lobugi Toramandur High Court of Manipur Gizas Antim Bimol Manipur Chief Secretary Advocate General Police Kimakok Tom Official Singsu Sargaki Lushula Puina Kanglai Paki Maira Investigate of a palm, Lashram Bobby Devi the Doctorate Award Pirakli, Commonwealth Vocational University Kingdom of Tongan Malimi Tungan Hiram Sinda, Katupakalun in the Tabaktori Sinda Say Kuding Pidon Lakli Honorary
Doctorate of 2022 piduni kai khungbu Manipur gi social worker category to Imphal West ki manung sanba khwam pat awang lekai da leiba Leshram Bobby DV su yorok lahidi award singara ngayu hotel Radisson's Gurugram Udayok Bihar Commonwealth Vocational University Kusamnaragi Human Rights Council Sinduna Bangtokiba International Conference on Concept Development for Digital Education and Asia Iconic and Pride of India Award Presentation Ceremony the University is Vice Chancellor Dr. Ripuranjan Sinha Kusinakibane Leshram Bobby DB Kumza English Singamaga Humdrag August Taramapanda Kwampat Awang Lekai Leikidraba Leshram Ibos of Singama the Leikhidre Leshram Ong Bitombi Debi Anigi Masaningolo in a pocky Mark Jewel of Northeast Award 2015, Bharat Excellence Award 2015, Maidingu Maharaj Okendra Sana Ningsing Mana 2021, Indians Award for Excellence 2015 Amadi, Manipur Imagi Atwebi, Mamomloi 2022 Nasingba, Lemzaninga Erebe Award Kapi Duna, Ikai Kumnakrabi Miamgi, Tagulu Amani Hanis Paus and Makatan Fondoragli Duga Huskun and the Miam Paus Matanga Solutions Agamasum, Miampuna no Bob Deering Aminasi.